ngasi numida weram phongkiba tongan ba Manipuri sifungsingdagi maruibi pausing myamna thamjagi ahanbada Chief Minister na e-rickshaw road show lam thakre mausa imana miyoibabu darkar oibanate aikhoina imabu darkar oibani Chief Minister N.Birena e-rickshaw worker union gi e-rickshaw singi road show lam thakre masina Imphal city manungda air pollution laitaba amadi ninkhong ba hantaragani wapam asing asi kanglagi nungsup thangba sanathongda e-rickshaw worker unions Manipur sinduna miyamda e-rickshaw miyamda kanabasing piribadu khanganabagi road show lam thabagi thoramda Chief Minister na phongdokhibani Chief Minister na makata na haikibada miyamna khangnare global warming oirakliba sina ayinga sagi khalda akaiba piri nong taraga leptana taba saragana angakpada saba si aikhoigi akoibida lairiba environment na akaiba pibidagini miyamna isa na khangna u thajinba amot akai lehendaba afaba environments thamna bu honasi prakriti na aikhoi bu pamde du bu aikhoina nature bu ngak sengadabani maramaduna e-rickshaw si hawdokpani saka ani ahum panba gari sing e-vehicle onthokna baleng ana honari whitehouse singi eviction tawkhiba singi napomda seri amadi makhal mathelgi lei thana tharang tori lambi asi Asian highway oiragadabana mapalamgi mi lakpada fajanabani lengakna waithauda reserve forest area dagi mi takthokpani pata paiba mi da tande haiki tharam masida sarugya khiba mohon minister waikemsana phungdokibada Imphal manungda e-rickshaw hawdokpasi punung thogali masina sel thungi phibam da sumateng panglagani loinana air pollution control tawbada sumateng panglagani haiki ngasi e-rickshaw samga yankai romna sarugya khiba road show aduda e-rickshaw worker unions Manipur gi president L Sanatom su sarugya khi atopa pawmana agnipat scheme masi waroisin pharoidaba maigi kundada satpaga sap manai manakton India da paliba India government national labor sida laidiba thabak thiriba naha crore samag kun thabak pinabiki panamda agnipat scheme hawdoktuna defense ki tuan department army navy Assam rifles amadi air force ta sahimari thabak tawhonna ba union defense minister na lauthorakpadigi India ki tuan state singda khongjang sangsinakle masida bharat ki thabak phangdriba naha oiriba singi wakhalda sarangnaba khangpham khangdaba magomna ure agnipat scheme haibisi mai gi lamda satpaga sap manai haina MPCC की जनरल सेक्रेटरी एस मनाउतो ना हाइक्रे वाफम सिंगसी कांग्रेस बोन पाउमी सिंग उनबदा महाकना फोंदोखिबने अग्निपथ स्कीम सिगी मखादा नहा लाख तरा थबक पिनब लाउथोरपग लोइनना सेसी गोइना नहा लिसिंग निफुग तरुक थबक लौनब लाउथोपदा थबक फंगद्रिब डिफेंस की लमदा संगनिंगबा नहा क्या निंगब कायबगा पंखक ओइरक्तुना तोवान स्टेट सिंगदा रेलवे थिंगजिन रेलवे स्टेशन सिंग मै थापना सिंग तरुकली अहानबदि ना मयामसी इंडिया गवर्नमेंट ना थमाई सिलगा नहा मयामसी सिजनगी हाइबगी प्लान तौगनी हाइबसी ब्रड प्रजा सिंग खंगलमदे हौजिकति तमना तमना खंगनरक्तुना स्कीम मसी वोरोइसिन फजरुइदबा मैगी कुंदाद सतपगा अम्बेल अमा ओइगदौरे हाइबसी नहा सिंगना खंगले हाइनसु फोंदोरक्ली अतोपा पावमना आनंद गुप्ता काप्तुना हाटखिबदु NRFM ना क्लेम तौरक्ली आनंदगी उंबु सलेम बेंग दलैबा सुबास अमदी पुनाल NRFM दा संगजरकदबने लुपकी वा थौसादब तारबदि अहकब सेराक फंगनी हाइना आइना थिंख्रबा लहरुलुप NRFM गी पब्लिसिटी सेक्रेटरी सनाजाव मितैन फुंदोरकली प्रेस द थदरकप सिरोलसिना मखा तारदुना थासी की तरागा तरेट इराय नुमिकी नुमिदांग पुंग तरेट रोम तापा मतमदा बिहारदगी सुसामपुर सलेम बेंग द दुकान फंबा आनंद गुप्ता नोंमैना काप्तुना हाटखिबदु NRFM nani thaudo thoktringay matam khara ki mamang na dukan asida makoina tawriba thabaksing yungang amadi drug lalon ba tokna ba numai kapsin duna khangan ba laikhrabani Manipur mapalamdagi pusilakpa yungang lalon ba makok thongba kya gi makok oiriba agent kundagi hena yungang pusilakliba loinana aron badra ki kaithil gi mapu oibegi dama NRFM na Anand Gupta kaptuna hatkibani khunai asibu singnabaga loinana aikhoi gi inkhalakliba naha singbu mathak makha onthoknaba tawrakpa thorang pumba NRFM na kaidonungda ithokhtuna thamloi habega loinana aroibada leikidraba Anandagi imungi nongaitabsu lup asina awaba khangjai adubu khunai sigi potlumna henkhibana tangai fadaba khongthang asi party na lokhibani haina su phungdorakli atopa pawamadana MPCC na relief material sing yenthokre handakta Manipur sarkar na eviction tawbikraba waithau Sangom sangi imung humfuromda MPCC na sana thaknaba relief material sing asi yenthokre
MPCC की मियंग मखार लिलोंग ब्लॉक कांग्रेस कमेटी वांगखेम ब्लॉक कांग्रेस कमेटी के खुसमनरगा राहुल गांधी की यांखै गनिथुई सुबा बर्थ एनिवर्सरी के मरी लेना ngasi लिलोंग हाउरेबी कॉलेज दा हांगलिबा रिलीफ कैम्प दा MPCC की प्रेसिडेंट वांगखेम केंद्र की MLA के मेगा चंद्रना साना थकनबसिंग सी केंथोखिबनी रिलीफ मटेरियल्स येंथोलदुना MPCC की प्रेसिडेंट के मेगा चंद्रन हाई सरकार ने इविक्शन तौबिख्रब सही कुंथ्रा की मथक्ता लेरक्लबा पातादार अमदी पातादार पाइदबसिंगबुसु मपी मपानी अवाना मैम से येंबिदुना सरकार की मैकेदी की मतेंग पंगबियु गवर्नमेंट की एम्प्लॉयीसिंग सस्पेंड तौख्रबसु प्रजासिंगदी एनोसेनी प्रजासिंग असिगिदमा कंपेंसेशन पीबियु सरकार ने युम लेतबसिंग लम पीबीगनी हाइकिबसिंग अदु अथुबा मतमदा पीबीरो हाइना पाउशना सुफुंगदोखि असथरक फोन मानव पॉक्सी फोंग तोप पाव खरनमु कॉलेज की रेगुलर प्रिंसिपल हापो अवार्ड ओजा सिंह हापो देसाम कोऑर्डिनेटिंग कमिटी ऑन डिस्टर्बेंस फ्री एजुकेशन जोन डिमांड संगसिलिबा कैंपेन फॉर डिस्टर्बेंस फ्री एजुकेशन जोन की सरुआ मोइना ngasi प्रेस कॉन्फ्रेंस अमा पांगदोखरे प्रेस कॉन्फ्रेंस अदु देसाम की सेक्रेटरी जनरल एम सुमोर्ज लुवानो फोंदोखिबदा हायर एजुकेशन पिरक सैथिंग कुमपुरब रेगुलर प्रिंसिपल की वाथोक लेंगा खुथांग सिन्नरबगुम तौदुना लाकली मणिपुर की कॉलेज कुनगमरी एडेड कॉलेज तरुक्ता रेगुलर प्रिंसिपल हापीबी मोता इंचार्ज ओइना पोहंदुना थमली सही कुनगमंगा हेना प्रिंसिपल असी इंचार्ज न पुबो कॉलेज ओरी मसी हायर एजुकेशन बु पुमहननबा थावंग अमने मसी देसामने यनिंगदे हंजिन हंजिना रेगुलर प्रिंसिपल हापियु हाइरबसु मरी लेनब डिपार्टमेंट ना कया थारबसु लेंगांगना हापिदे रेगुलर प्रिंसिपल हापदा लेंगा असि असुकी पुक येकपगुम तौविद्रिबसि करिगिनो लेंगा की कॉलेज की ओजासिंगी मरक्ता रेगुलर प्रिंसिपल ओइबदा मतिक चारबा प्रोफेसर ओइरबा ओजासिंग MPSC ना खल्लबसु मखोय अदुसु रेगुलर हापीबी मोड इंचार्ज ओइना हापीरी कॉलेज दा रेगुलर प्रिंसिपल लेतबा हाइबा मपी मपा पांडब कॉलेज ओइगदोरिबनी मसि लेंगाना माहिरोय सिंगदा थोकनबा असोबा डिस्टर्बेंस अमनी मरम अदुना हंदक की एकेडमिक सेक्शन हौद्रिंगै ममांगदा रेगुलर प्रिंसिपल हापीगदबनी NEP की मतुंगिनसु अनौनौबा थौसिल थोरांग कयासु लमदम सिदा लौखली हंदक की सेशन दगी सही मरी अंडर ग्रेजुएट प्रोग्राम सु हौगदोरिबनी देशामदी हाना मंगजुनना हाइरिबा कोर्स असी हौगदौरे हाइजकी मसिदा लेंगा की मैकेदिगी मतमदुदा हौरो हाइरमबने अदुबो हौजक्ति हौरनु अमु हाइरकले मसिना प्रिंसिपल सिंगे असोबा थौदांग लौनगदौरी अदुबो रेगुलर प्रिंसिपल हापतना याना कैथेल नंगनबा तौबगी मौंग तौरिबा सिसु लेबक थिबनी हाइरिबा अंडर ग्रेजुएट प्रोग्राम असी तौबदा ओजासिंग मथौ तागनी अवाटपा ओजासिंग लौनबा थौसिल हौजिक फाउ पैखतपिद्रि अदुगा लमदम सिगी कॉलेज सिंगदा हांगलिबा सब्जेक्ट सिंगा ओजासिंग गी ओइबा रेशनलाइजेशन अमा तौबसु मथौ तागनी हाइबसिसु हानदगी हौना हंजिन हाइजदुना लाखिबनी क्यारक हनसु देसामदा थाजबा पिरखिबनी अदुबो हौजिक फाउबरि थबक ओइना पैखतपिद्रि मरम अदुना अवाटपा ओजासिंग अमदि नन टीचिंग स्टाफ सिंग हापीबा अमदि रेशनलाइजेशन तौबिगदबनी हाइबसी देसाम की डिमांड मतम की मतुंगिना मतम की खोंगलै खंगना देसामना लेंगाक्ता थौदांगीदमक ओइना ताक्सिनजबासी फनदी यामले असुमना मियामगी लेंगांगना एजुकेशन असि नथैदुना थमलक्लिबसी कुमजा यामलक्ले अनौब एजुकेशन मिनिस्टरना एजुकेशन दा अनौब मकु अमा हुदोक्तुना अनौब मापोक अमा पोहनबियु हाइकेनसु पाउसना मखातानसु फोंदोरक्ली मखा सथरकपोइना कंगलैपाक की मैरा न्यूज द फोंबा तोप मरुएबा पाउखरा सेंटर की अग्निपथ स्कीम बु कनागुम खरना लाना संदोक्तुन इशू सगतफम थोक्ते इंडिया की लन्मी मपांगल कलननबा मदि इंडिया की नासिंग ममा लेबाक नुंगसिबगी अहेनबा वाखुलोन लेहनबगा लोइनना थबक पिननबा अनौबि स्कीम अमा ओइरिबा अग्निपथ हौदोरकपसिदा कनागुम खरना लाना संदोक्तुन इशू सगल्ली असि तौफम थोक्तबनि हाइना चीफ मिनिस्टर एन बिरेन फोंदोक्रे कंगलागी नुंगसुप थांबा गेट तंगसि पांथोकिबा ई-रिक्शो रैली लमथाबगी थौरमदुदा सरुक याखि चीफ मिनिस्टर एन बिरेन पाउमिशन फोंदोखिबदा सेंटर की अग्निपथ स्कीम असिदा अपामबना यौबियु पामदबना तोपियु लेंगांगना नमदुना फारगा यौहनगदबसु लैते अग्निपथ स्कीम असिदा क्लास 10 पास तौरबसिंग क्लास 12 फाव तंबगी खुदोंचाबा पीबगा लोइनना क्लास 12 पास तौरबसिंग स्कीम अदुगी मतम लोइरबसु स्टेट फोर्सिंगदा संगनबगी खुदोंचाबा पीगनी पाउमिशन हंगिबा अतोप वांग अमगी पखुम पीरदुना चीफ मिनिस्टरना फोंदोखिबदा हौजिक लैरिबा मणिपुर की ngamkhagi sayetnariba si leibak amaga amagagi maraktani leibak ani gi marakt waroisin ma purakpa sangli
matam sangna India amadi Myanmar anigi lamkhaida kilometer sahunga maudra rom free thaduna thamlamadagi haujuk sayena basi thorakpani sayena ba lairabasing asi waroisina ma puraktriba phawbadi ngamkhai sabal खाबगी थबक लेफनगनी अदुबु सयनबा लैरबसु ngamkhai sabal kharibasida tongzaba natragana mangzaba haibadu thizinba mathau tari haina sumangna phongdoki atopa pawamadana ngasisu kaifundai lungkawda singning khaire none amari tamenglongi miyam awaba nangle manipura hokiba numit khrane sida nongleptana subudagi manipurgi singi sarupta lairiba lungkaw amadi kaifundai da ngasisu singning khaihibaga loinana nongleptana surakhiba sidagi none amadi tamenglong district ki miyam awaba nangle hari manipurgi singi saruptasu nongleptana tarakhiba sina maramoiduna none amadi tamenglong district ani sigi manungda seliba turel singi imai khudong thiningai oiba sang sele u kayasu tubaga loinana district singa si yauna puriba electric line sing tatpa yaure National Highway Kuntraga Tret Impal Jiri Lambi de Ladiba Kaifundai da ngasi landslide thokle Lungkaw part 3 de sungasi landslide thokna lambi namthakiba aduda DI gari amasu yaukre hari National Highway sigi khongsang amasum irangi marakta hanadagi landslide thokpadagi lambi phaunadana laidiba mathakta ngasi amuk nauna landslide thokiba sida lambi asi hena phibam sokole irang thong namthakibadagi Imphal Jiri lambi faunaba yadabadagi Bishnupurdagi khopum phauraga rengpang taba lambida satok chasin taunaramba dusu lambi asigi rengpang amasum taudaijangi marakta mafum kyada landslide thokpadagi haujuk lambi amata faunaba ngamdre hari None district ki manung chanba khopum tampak ki lofum kya su ising thumjin kibadagi lomi sing mi paiba faunare none amasum Tamenglong district ki manung chanbada seliba Izai, Iril, Irang, Barak, Makru amasum Laimatak Turel sing khudong thiba sangdagi kahena isingi imai wangna sele hari hena paushna sufongdorakli makasa tharakpo ina topa pawmana Manipurgi schedule trap listagi AKT laukthokina bigi khongjang khudaktagi handokadabani KTC Manipura Myanmardagi nauna sangshilakhiba koki kanglup kharagi miyoising Manipurgi tribe ni haina lobu yaroi haba Manipurgi indigenous kanglup singi maraktagi wokatsing leidingai serakta any koki tribe AKT haina khangnariba Myanmardagi Manipur laisilarakiba hairiba kanglubasi Manipurgi schedule tribe listagi lauthokpa yaroi haina koki tribe council na phongdokre koki tribe council KTC na sinduna ngarang langol Faivizam da leba Kuki community hall pangthukiba mipamamana any Kuki tribe AKT bu Manipurgi recognized schedule tribe list gi lauthoknaba honarakpa bu kandem tokhi amasum mipamadu loiraba matungda KTC gi chairman Gamlan Dongel na phongdokhibada AKT haibasida tribe nipan amadi subclans kuntragani thu yauduna India gi schedule tribe list salibani AKT na schedule tribe list yawa tribe amatagi mayukta Thabak tawusu laikhidri haina sumakna phongdokladuna AKT bu schedule tribe list gi lauthoknaba naribe sikana gumba group kharagi interest khakta tawu thabakni mana makhata na phongdokhibida AKT na constitution gi makhada leibe India gi schedule tribe list sanba maramna kana gumba amatana natragana kanglup amatana AKT bu schedule tribe list gi lauthokpa ngambagi authority oide loinana AKT tanaramdana schedule tribe list gi lauthokpa sungamloi AKT bu schedule tribe list gi lauthokani haina honaraklibasi lairiba community singi marakta sarangna ba thonana ba thaukshilamani maramaduna tuan tuan makanglup singi marakta nungsi sanana tangdu laitana laiminari ba sigi yenglaga Manipur lengang na sapsa wa thapuk lokhat pina ba sumangna apel tokhi makasa tharak foina to papa mananga si Thabal police na moijingi yum singde sangduna operation chatakre matai manau number 4 kona na fare car ga kona na miyama su fare Manipur lenga ke akan bathausil makhar haujik sa thariba war on drug 2.0 gi manungsana ngasi Thabal police na Thabal district ki manungsana leiba moijing lamkhai area da operation sa takhibada miye ani heroin number 4 amadi trekta car amaga loinana fakat pangam khreari Manipur police ki phama pawshina makhata na phongdorakpada Thabal police ki SP Jogesandra Haubizam IPS की मियं मखादा वुमेन्स PS की पर्सनल सिंग्याउना यारिपोक PS की OC जहेरुद्दीन इंस्पेक्टर अमदी थौबाल PS की OC KS दिलीप कुमार सिंगा इंस्पेक्टर याव टिम्बु OC CDO थौबाल इंस्पेक्टर एंड सराना सिंगाना एसिस्ट तौदुना CDO थौबाल अमसुम सिविल पुलिस की DSP CDO ओ इबोतोना लुसिंगबा अपुनबा खुटपु अमन ऑपरेशन अदु सताखिबनी
Thobal District ki Moijing Lamkhai area da leiba yum sing da sang duna ayuk pung mari dagi pung nipan phaw sathakiba operation aduda fagalaba mi ani adudi Moijing Thambal mayum laikai dagi Thobal mayum Rafik sai ni fugum de apokpa TH Siras Ahmad Amadi Rafik ki loinabi TH Lairang sai kuntraga mangani makhoi ani dagi heroin number 4 gram taraga treka point taraga loinana case oina lupa lising humfugamari fagatki atopa mana operation aduda Moijing gi awang dagi Moijing mayum nakip sai kungamari apokpa Rahizudin kawba miyai sidagi Hyundai Trekta car amaga loinana case oina lupa lising yakai manga fagatki fagalaba car adugi registration number na MN04A2375 ni car asi miyai sina huralakpani haidi faraba miyai sing si makhoi digi phangba polam sing adugu loinana Thobal police makha tana ain yoeba thabak lokhanaba khushina khresu haidi makha satarakpu ina to papamna numit mari ni makha tana nong su higani Indian Meteorological Department na Regional Meteorological Center Guwahati gi weather forecast report amagi matungina Manipur yauna awang nongpoki state singda nonglei nungsit yauna akan manong sukhi keni haidi report asigi matungina Manipur gi mapam ayamata lakliba June 12 fawa park sana nong sugani amadi mapam kharada nonglei nungsit amadi akhak araw yauna akan manong sugani hainsu pausna makhatana fongdurakli Lusilakpo na pandam pauksi da fong bato papamana Manipur na India da punma matamda square mile satrekak pulli hairabadi lemhauriba saruk singdi karama matamda punkibano Federation of Haumi Manipur na India da punma matamda 700 square kilometer mile kak pulli hairabadi lemhauriba saruk singdi karama matamda punkibano haina Federation of Haumi gi Secretary General Yazing BCC na thadurakpa sirola mana fongdurakli sirola sinhai Brigadier Sushil Kumar Sharmagi thesis Socio-Economic Root of Insurgency in Northeast India 2015 gi Supervisor Dr. Sadanda Sahu amasum Professor Amar Yumnam thesis asida kumza English nga samapan nifuga mapan gi October taraga mga da India da Manipur merge tawbusu square mile satre khaktani haina thesis asigi chapter 3 page number 58 tapali masina summi haina laurabadi lemhauriba Manipur gi saruk singdu karamba matamda India ra punki 1947 gi August taraga mari da British na Manipur thadokibadu tampaki square mile satre khaktara British na Manipur ning tamba piraba matungda 1948 ki June taraga mathuda ning tamba Manipur da election tawduna singamari tamgi miyoy yankhai gi nithoina election na mai paktuna lainga khibadu Manipur apunbagi natabra square mile satret khakira India ki constitution laitringe da Manipur State Constituted Act 1947 chana khibadu Manipur apunbagi natabra AD 1500 to 1834 gi laikhiba Manipur boundary du Captain Pemberton yeklam khiba ngam khaidu square mile satrek ki territory oikhibra Burma government na saunga sika rupees kabo biligi compensation pi khiba Manipur si square mile satrek ki mapu oikhibra Haidiba thesis asida guide oriba Professor Amar Yumnamna 2022 gi June taraga mangada masana khuyek piduna press release thadorakpada Manipur na merge tawriba area du square mile satre ni haina pankiba yawkiba leite sengdorakpa thengnare mangna palakpu waphamda Federation of Haumi gi president Sapamsa Jadumani amadi mairoi luptaru namaki desktop ta lairiba thesis ki copy utuna khankhre suhari Matangsida Professor Amar Yumnamna 2022 gi June taragom da ningthokaba numiki nungthil pung 3 taraga mangarom tabada Oza Sapamsa Jadumani na pirakhiba thesis aduda chapter 3 portion si yaude aina masana pali adubu thesis asi upload toriba website address aduda Supervisor Dr. Sadanda Sahu amadi Professor Amar Yumnam gi ming iri chapter 3 page number 58 su yauri thesis asi worldwide uribani source asina Manipur thugaina batawriba singda khudongjaba piri aduna thesis asi taraina lofam thokti mara leibising serak phomphom thui Manipur government sitomina lefam thokti masida Professor Amar Yumnamna square mile satret panba yaudi khangde haibisi yaroi Professor Amar Yumnamna wafamsi Brigadier Sushil Kumar Sharmana submit tarakiba thesis aduda yaudi hairagadi School of Indisciplinary and Transdisciplinary Studies IGNOU New Delhi 110068 CE duna thesis asi
cancellation tawhanggadabani masina Professor Amar Yumnamna Manipurgi puwari bu masak thialibasingda asobo parama tambiragani thaba oina pangthulakani haina thajai haina sirolsina su makhatana phongdorakli haujiku na di myam pau simatang se lusinjaragi myam puna na wa update ngaminasi and thank you.